Mayam Manipur top channel dagi video amada update tawjage aduri sigi video si mayam haji Union Public Service Commission na lawba CDS 2 gi ko exam form la application form la habjuk thajin ba yarani adu karam miyo singna karamba eligibility criteria gi manung da laiba mina sagumba form si thajilage exam je saruk yabage haibna singba ko karamba magi post vacancy no la ise vacancy kyamu lakpa aduna singbudu mayam hobudagina loipo hairake aduga sigi exam si nupa amasu nupi loina thabiyai ko aduga magi sigi officer level gi hauduine CDS se mayam no sina khangaba thabak ni ko aduga CDS se mayam sahim da anirak lobune aduga ahan bagi dudi loikre sisna ani subagi form la CDS 2 hai tare ko aduna CDS 2 gi magi application form sina kamain thajin duba aduga magi term and condition piri adugu man singbadu kamaina yengdubu no haibudu hana herake mayam ahan bada sigi direct my official website ke link si ai video gi description da hapsarange sise www.upsc.gov.in sida sangbi gani ai mamang mathak sida yaw sida ko hi sang lura matung da mayam akoina ahan bada akoina maru oiribasi form thajin dringai gi mamang da magi notification se hana parba darka tai ko adum sing thabiro mayam si sang lura matung examination thabam yorongani ko active examination thabasidam ahan bada Combined Defense Service Examination 2 haibini CDS haibang sagi duko aduda Combined Defense Service Examination 2 sta click tawirani aduga sangani aduga mayam si se sida yawre date of notification se tang trying to thokpane si singang han thokibni ko adu hawjuji form thajin ba yare notification thokpaga form thajin ba yakre aduga last date na sida haire last date se ko form do yawre July ki tang nipan last date oibne exam na 8/9/2019 sita duration of examination 1 day last date of receipt of application sita so haire ko 8/7/2019 pung taru pokemnu thajin gadaba date of upload na chingba loin haire maru oina mem form thajin ringai gi mamang na khoina maru oina yengduba si download notification hainai thari sa sisi khoina download tawbada ka tai mai direct link se sigi notification gi su ai video gi description da hapamage si download tawlora matung da mem akhoina magi notification je sida thawla ani sise hafet ai mayam da maru oiba singdo hairake haidi page se yankhai ge tere chueba tu yankhai ge tere ni page si loi pa loredi mai tho ni video se aduna mayam maru oiba point do hana hairake maru oiba point je haidungi mamang na mayam ko sorak pa mai rake hana haidi si this sai jo hai kre online tang trying to do hore thajin bau kre june gi july gi tang tor pok thajin bi ai ko nupa nupi loina muk thabi ai sise adukana ma examination fee se schedule caste schedule tribe adu female candidate ki di moi di exam fee law de free ni ko atopa candidate ki di rupa chani lawe adugo sida magi notification sida ma'am akoi gi exam syllabus ni yan maru ismina target to isi ko exam syllabus si ma'am si gi notification sida yawre badam khuna se karamba subject karamba kano matang digi sigi question se laktuino haibise mai CDS gi ko adu sigi direct notification se loina yawre adu step by step sorak podai ulong ge han bada ko aduga mayam sida so han ba mayam ni yeng bada khanga mani date of notification thare last date submission of application haire han bada mai eligibility se mayam han ra koi kano oi bada ka tai Indian citizen ko khode loin oire mai te misal loin thabe are Manipur masa khoi loina ko apply se kamain tawna matam apply se ki website gi dum sanga thar sai ko adugi main oina mo website ama su biye hade gi link dum sanga sai yabu de du sida sanga kana komi upsconline.nic.in se dai direct website ne sida sanga kana apply tor sai sigi direct animal notification gi link ne my official website ki link ne animal ai video gi description da pamge gyan ta da ba misu comment box so na hangbiro ko ai dum haijarake khangbiarogadi aduga magi post vacancy se myam aduki mati khena balai karam post vacancy no nupi na karam bana khudong sabe hena pi sigi post vacancy sida ko aduna singma karam mi na hena khudong saba aduna singba loina mak step by step sorak ko da haijarake myam ko adukanda sida magi penalty for wrong answer khoina magi answer do OMR sheet ne tawdi to ko aduda khoina answer lanba khotpa yaro negative marking lai aduga khoina exam hall da sijina gadum se ball pen katani black ball pen do aduga mobile phone gumba maru oiba se sang haidi leidana phone gumba ambo pusin bia dem exam hall manung do ko not allowed oi
adugu magi course and appropriate number of vacancies ta pire mya magi CDS ki se handa ki se Indian Military Academy ko IMA gida man piri se vacancies sarak na sama pire Indian Naval Academy gida nifu ga manga pire Air Force Academy da kuntra ga nithe pire Officer Training Academy da sani ga kun ga manga pire Officer Training Academy da haidi amana male gi men gi amana women gi oe ba ko nupi gi su oe ba moigina taraga manga pi apunba moi vacancy tho ise samri ga tara tre ne pulak tho ise mem vacancy se akuppa marondi isana download toroga pabne hena pharani ko maru oe point ba heram ge ma'am Center of Examinations na ma'am state ma'am pigre state ma'am si manung do khoi Manipur gi di Imphal la tagani ko Imphal si yawi aduna yari makai di ma'am form se jigla avani na ngana thajin bi khud ngana thajin mi dino khudong chaba phangduine ba center je adi hen mi masing si yamna form thajila ga di Manipur gi haidi ahan bathak pa mi duna center se Imphal la takhi bi atop state ta takhi bi su ya ba ko yari koi ngana thajin biyo thajin bi ka su koi de ma'am minute mari manga isa gi information katang update tawdu bone du go loire si katane edu condition of eligibility haire si di dum khoi loine yare adu mai gi khoi nga sai post makhan khara pi gi ko IMA Indian Naval Academy adu Indian Air Force adu Officer Training Academy gi male and women gi mai kena ba pikre mai gi ayamana graduation level pass to bo egada ba ko aduga last year tami ba kangu aduga last year exam thabu loraga result ngare ba kangu loina ma apply to BIC je ko maru bi je sisni ma'am education qualification si loina pire to loina pabiro aduga maru oina video se lusina ba tawrage mai examination fee su ngasai haijakre ko kamani apply tawne hebinga sagi official mai website to sangani enga sa hai biduda sanga kana koina ahamada part 1 registration taw haiba kani part 1 part 2 le form sajin beja ahamada part 1 da koi gi maru oina ai gi email ne phone number ne aduga ai gi information ai gi ming na singba hapani adu lor matung na moina registration ID ma update tawrani password ka adu lor kana koi login tawrani aduga photo signature fee payment tawdine ba second part na adu mem full video pamagadi application form je kamai thajin dino haiba pamagadi video soina sajarake mayam khangnaba gi damakta ko isana hairagadi thajin baduna adugunu sen nungairani magi exam syllabus ki matang do ai puthok sarake aduga nupi gi di mem ai ngasai gi kano SSC gi short service commission gi non technical gi nupi ngasai vacancy khara yaw khib do aduna main oina focus to biyo ma'am nupi sing thajin ba kangu ko atunen khudong chaba pangani adugi NCC Europe pa kangu moina amuk hena khudong chaba pi sigi exam sigi damakta ko exam se matau kora minus selection procedure no singma sidar loina yawre step by step exam loira kari mathang kari mu tawni mathang kari haidun haibna singma sidar loina pitho abani sidar munna isana yengbiro scheme of examination sita pire to English tagi mark kaya lakani general knowledge te mark kaya lakani elementary mathematics te mark kaya lakani haibna singba sida loina yawre aduga exam formation hai tare ko syllabus pire sida to exam syllabus pire aduragi exam formation hai dinang exam se paper lakada do hai exam numita adugi example formation su si mathak kis da pire aduga ma'am sigi thamoi seng sigi exam thaning ma mi yaroga diko exam syllabus ki matang je phajana nainara kanda ai video ama main oina exam syllabus sigi thaga charake ma'am khwaidagi main oina focus di exam syllabus ne koina tawdi se ko adukanda sugum khudong sabase lobiyu siri central ginina adum yani si thabak se ma'am Manipur gi nate Manipur gi di koina se na khangabaduni ma'am to aduga magi kano suloina pire exam formation kamaina koina answer sheet tu kamaina tawgani khotkani haibana singba roll number loina sida pire mem si yengbiro direct sigi web sigi link se video ki description da hapsaramage aduga physical test medical test na singba adugumba ki suloina ha page da ko
aduga nangi salary scale gi matang da jo hape aduga nang kariguma finance selection phangagadi training mafam da nang kariguma pesa khara gumba deposit tawduba laiko adugumba singmadu sinama khada loina palle aduga thawai yauna thaningba kangu gi best of luck si hairaga ai video si matang sa du lusinjarage aduga sungjoi soidana wahang khangningba leiragadi comment box ta tawbira amu mem ko maru oibasing di loina haikre mem I direct my website link na sing hapcharamage and thank you so much. Bye bye.